Image PAODAM yengbiba kwai kibipu utam kumar naurem tramnok sebolojana ngasigi merube pau pijari. Chief Minister and Birena Multipurpose Rural Development Center amadi haingang kontha makha lekai modern club sangakre. Manipur kaithel nupi marupki nipuga suba mapokumon thoram pangthokre. Wangoi lining to Sanamahi gi nauna sembatpa lekolamadi tubewell sangakre miyam kusinakre loinana. Tripura Assembly Mikhal gidamak Board Khomnava Union Minister Singh Lakadori. Hauzik Mapung Pau Lobidasi. Chief Minister N. Birena ngasi Multipurpose Rural Development Center amadi haingang kontha makha lekai model club ki nauna sawa sanglen sangakre. Imphal East District ki haingang makha lekai da leiba Kangjibung lampak ta pangthok ki thoram duda Imphal East ki Deputy Commissioner Kumanthem Daina amadi atai lenga ki official sing saruk yake. Nasi throm du Chief Minister na phongdok kibada Manipur gi singam sung tam ani da leminani ba aikoi isil inau ni maram aduna aikoi amato oina punsin duna leba gi thabak khuning da aphaba pork na bahona se aikoi masel amaga mateng pangnudrabadi sakot pangamloi haibaga loinana aikoi na rajti tawba haibadi miyam gi aifanaba amadi sakot pork na ba pandam da rajti tawgadabani haike mang makha takibda state government asina development work kaya paket pagi manung sanna Makhelda Heritage Park Dahangda Manipur Southern Cultural Center yauna state asigi lamkhaida police station uthaga mari sagale masida natana aikoi gi kan throbai pai posigi mitam kya tongan ma phamda thamle haike aikoi masel leirak ta khongban henjen nabagi thang ya nagi ngeida masjid mano phunari ngeida Manipur pu kai ga ne rame smayam midda saki ul manida midda saki ul mane ma muram mane aikoi masel sidai da Birindo makuk tangi ga tangde ga ngawi ga ngode ga matu ngamari ngai aga phar du phai ga phatte ga dagi oza chau do du tawi ga tawde ga na koi masin tawnari ngai da aikoi gi jati se aikoi gi imale ba si karai or mage se musi gudam mani loina ku dimane gudam mani da awang ko bro suppa ibro Columbia Harry Brin. You don't Hansim, as you tell say. See all that way, Bata, anything, I wouldn't know. At Thomaduki Matunda, Chief Minister N. Birena, Imphal West District, Konthomjam das Haba Multipurpose Community Center, Amsu Sangaki. Thomduda Manipur Legislative Assembly Speaker T.H. Satibatra, Health and Family Welfare Minister Dr. Sapam Ranjan Amadi, Imphal West Deputy Commissioner T.H. Kiran Kumar Su Sarvyake. Thomaduki Manuksana Chief Minister na Tongan ba Welfare Scheme Sing CMSD Labor All Age Pension Amadi, Widow Pension ki Beneficiaries Sing da Card Sing Yantoke. Thomduda Chief Minister N. Birena Tamthirba COVID-19 pandemic matamda miyam namayong nakhiba awab singi matangda wakhom kya thamkhibaga loinana matamadu da lengak na thengnakhiba sing amadi lengak na niyabagi punsi kanmana khwaidi ahanba priority oina thabak paket ki haike amadi matamdu da Housing Health Minister Oriba Dr. Sapam Ranjan Hanagi advisor to Chief Minister Health and Laukiba Thoram Gusu apenba khungdokhe Thangal Bazada gi alu gali da leiba Judio shopping mall ngasi Thaiban Kendragi MLA T.H. Jaykrishna hangdokre shopping mall adu hangdokladuna MLA na hai ngasi hangliba mall asi top makal ki mall ama oiri loinana damdamasi ki kanami dasu masina chauba kanaba piba ngamlagani haina phongdokke haiba shopping mall asira nupa gi polam sing angangi amadi maru oina nupi oibisingi potsi sing ahongwa manra phanghali haire Manipur Kaithel Nupi Marupki Nifuga Suba Mapok Kumon Ngasi Kwanman Kaithel na Pangthokre Manipur Kaithel Nupi Marup na Sinra Pangthokiba Throm Aduda Wangkhei ACG MLA Thangjam Arun Kumar Yambem Iveni Devi President Manipur Kaithel Nupi Marup Bidhu Devi
mana yonbi RK Sanahanbi Devi Mapan Ebi yonbi Manihar Thoidingjam President Federation of Civil Society Organization Bruce Bebam na athoiba mitunglen thoram mapu amadi akhanaba mitunglen oina saruk yakhe MLTS Anukumar na hai Manipur bu masak tak pada matam da khwai dagi maru oiba kaithel amani lamdam asida amadi matam lamdam asida thokiba ahan banupi lan loinana ani suba nupi lan gi ihausu kaithel asidagi haukibani hauzik phawbada kaithel asida phamliba ima singi thauna hanba leitri ngasisu ima singna Manipur gi apunbagi sakdam ngak lei magna makhata duna haikibada kaithel asina Manipur economy da su khwai dagi achauba kanaba ma peri ima kaithel asina apunbagi sakdam sagatpham oiba mafam isa isagi oiba wakhal thadokna apunbagi sakdam sagatpada thodang longminasi hainasu mahagna makhata na phondokhe thoramduda laikhidraba ima singi photo da hai lei katuna ikai khuna su utkhe laifam pana liklai loisang kaksing tumkhongmang hidak thak konchin Singdol da Manipur University of Culture amadi Manipur Art College apigani Impal Art College tamliba mairu singna laifam pana liklai loisang bu puning thawat po ina isam chamba lai yekpagi throm amangasi pangthokre thoram si yekpagi lamda thabak tawribi amadi hojik sinpham asi bu tamliba puning thawat pa amadi makhoi gi thabak pu singthabagi khongsat amani ngasigi thoramda Kaksing History Society Mahirui Singh amadi laifam pana liklai loisang gi mihut singna People's Museum Kaksing gi Director amadi Founder Mayanglambam Gorchandra laikhidabda minute ama tumine leptuna awabasu phongdokki Laitugol Lamjing Loop LLL Kaksing Laitugol Laikaina Mediline Foundation ga kusamnaduna Kaksing Ward number 10 da leiba Kondren Mandopta lem na mit lang bagi camp ba pangthokre camp aduga mari lena LLL gi convener su oiriba marang them pravin na phongdoki bada mioi bagi mit haiba haksang gi kayat asi yamna maru oiba kayat nei maru oina ahal matam osilakba amadi lanai gi natraga lenga ki makha da leiba hospital da matam kaithoktuna sathok sasin tau duna layeng bagi khudong zadaba zaba phangdaba kaya lekai da leiri Laitugol Lamjing Loop LLL Kaksing Laitugol Lekaina Kaksing Lamdam amadi Kaksing Ward number 10 gi manungda leriba mit nuai tabagi khudong sadaba mayok nariba mioi sing ahal oirba singda lemna mit layeng bagi khudong saba asi phangnabagi pandamda ngasi kem asi pangthokpani mioi chani henbana layeng jathikhibaga loinana sahi humdra gi mathakta lerba ahal singda multivitamin amadi eye drop singsu lemna phanghanke National Medical Organization NMO Manipur Prant Seva Bharati Manipur amasung Kangpat Kulen Village Authority na punna khusamnaduna Kamjong District ki manungsana leiba Myanmar border area da khundariba Kangpat Kulen Village amadi masigi koibda leiba Kangpat Kunau Kangpat Lamkhai Aloyo amadi Nabisa gi punna khunja Saniga Nipurom na saruk yaduna numit nini Jatakiba free health camp ama pangthokre health camp asida RIMS amadi Jenims ki super specialist yauna Dr. Tramari lab technician amasung pharmacy staruk na ana layeng bada natana darkar oiba ana basingi blood sugar test rapid profile test amadi EGC yengnabagi khudong saba singsu phanghanki State NCD cell amadi Impal West District Health Society anina sinduna World Cancer Day gi thorom ngarang awang wagwai gi CHC Wangwei and Health and Wellness Center da pangthokre thorom adu close the gap haiba team da pangthokibani thorom adu da saruk yakhiba Impal West District ki CMO Dr. Joy Kumar na cancer screening activity ga mari leinaba thabak thorom kaya CHC Wangwei na Lauriba asigi matam da wafam kaya thamkhibaga loinana atai district sing da su cancer screening gi thabak hena kumang chawsi haningbagi apama su phongdokhe From aduga mari leinana CSO ANM amadi asha workers singna iram sipai mutum people amadi awang wagai gi palliative care patient gi yum singda su hakthengna satki loinana health and wellness awang wagai gi elderly garden da sahi yamlaba ahal singa unaduna wari sanabagi from amasu pangtokhi
Sandel Jusiki Manung Sanalaiba Sakpi Karong Police Station Konba Indo Myanmar Border Manaki Faisi Village da War on Drugs Gamadi Lenana Poppy Pambi Yan Bagi Matau Towa Sakiba BDF Personnel Ningombam Premananda Thiba Kangdana Lerkiba Matung Thasiki Tang Humgi Nuidangda Asib Haksang Oina Pankibada Moregi BDF Personnel Singna More Police Station Mamangda Ngasi Nuidang Candlelight Thandana Minute Ani Tumina Leptuna Thamoi Songna Waba Pondoki Loinana Maki Tawaina Mapugi Lekolda in the signal Layunaba Taunizaki Magna Manumatam Sadana Lakidabda Imung Manuna Pang Horiba Awabatsu Moregi BDF Personnel Singna Sarum Yazari Haina Pongdorobi Impal East District ke Lamlai Constituency ke Manungda Laiba Takhel the Sumati Junior Added High School ke Pibam Constituency asigi MLA KS Ibom Chana Hakteng na Yingsin Kibaga Loinana School asigi Desk Bench Set Kun Humdoi Pikre Mairoi Humra Trom Laiba Takhel Maikegi Leader School Adugi Pibam MLA Nangasi Hakteng na Laktuna Yingsin Kibani Yangsin Batuda Pibam Soklaba School Adugi Saktam Ubda MLA Nungai Taba Pundo Pagaloinana Maki Maki Dagisu School Asibu Nauna Senjin Naba Honagani Haina Tajaba Piki Amadi Hanboina Atuba Matamda Nupimasagi Toilet Hana Saba Hogani Loinana Maki Songi Miam Nasu Lamda Masigi Education Gi Lamda Ahongwa Purapa Ngamnava Education Sector Sida Amatoina Chanminasi Haike Sai Kudingi Viral Thanil Kudingda Wangweda Laiba Laintong Sanamhi Kubamda Pangtokpa Leibak Sahong Ahong Naba Kunjau Lesau Naba Sanamai Irat Tony Torum Ngasisu Pangtokre Laintau Sanamai Togalup Wangwin Sinduna Laintau Sanamahi Laikoda Pangtokiva Trom Adugi Manungsana Laisang Asigi Nauna Sengatpa Laikol Amadi Tube Well Amasu Sangaki Ngasi Sangakiba Laikol Adu Wangoi Dagi Wahangbam Zadumani Amadi Mahaki Loinabi Wahangbam Balana Katpani Loinana Tube Well Aduna Kaisampat Tosom Laikai Dagi RK Gop Kumar Amadi Mahaki Loinabi RK Ongbi Salam Umana Anina Katpani Tongan Ba Masak Naiba Mio Kiana Lusingduna Usar Kiasu Takiba Throm Aduda Laintuk Sanamai Togalup Wangogi Secretary Longjam about 10 of Hondo Kivada Nasigi Throm Asi Landa Masigi Sanamahi Lining Sachava Singi Oinadi Yam Maru Eva Numit Amani Throm Asina Sahi Sigi Oina Jahong Ahong Na Nungayai Pana Panaba Tony Javani Hainasu Pongdoki Kangmong Sangit Kala Mandal Linkat Kibagi Nifurak Suba Mapo Kubon Thoram Ngasi Kangmong Maistam Lekai da Pangthokre Thoram Aduda Kangmong GPG Zilla Parishad Member Srimati Samom Manglembi Laimana Athoiba Mithung Manipur Theatre Academy ki Director Sarungbam Berena Thoram Mapu Amadi Kangmong GPG Pradhan Thangjam Thoiba Singana Akhanaba Mithung Oina Saruk Yakhi Thronga Mari Lenana Thromapu Oina Saruk Yakhiba Manipur Theatre Academy ki Director Sarungbam Berena Haikibada Kangmong ki Ahal Laman Singna Bibi Ramba Matam Amagi Culture ki Khudol Sing Aikhoina Masak Khangna Ngak Senuna Tungi Mirol ki Damak Thamlambagi Tangai Phadaba Leiri Aikhoi Culture Asina Aikhoi ki Masak Takbada Achawu Thaudang Lori Haibada Haiman Bathok Loi Sahi ki Stage Khaina Leiriba Punsigi Tangka Kayada Hawalakliba Naharol Singna Ahal Laman Singdagi Tungi Lambida Lakataba Khangdaba Yadraba Sing Tamhaunabagi Matam Aduni Mang the Tadro Lady say, Maramaduna, Aikwegi culture ki masak sing si tung koina deho nova Mang the Tamina si haiki Langtawal Mantri Kong Awang Lekai Gi Ano Watong Development Committee na Sinduna Ngasi Miam Gidamak Paikat Liba Sakot Torangi Saruk Ama Oina Ngasi Lamdam Adugi Miam Gi Mating Aloina Sakiba Ano Watong Langtawal Mantri Kong Naurem Lekai Gram Panchayat ki Pradhan Srimati Ahibam Ongbi Ngarangbam Sunanda Devina Athoiba Mithung Oidana Miamda Kusina Kre Thoram Aduda Arambam Chandras Kumar Singh retired teacher na Thoram Mapu Oina Saruk Yakhi Langtawal Mantri Kong Awang Lekai Community Hall Pangthokiba Thoram Aduda Athoiba Mithung Oina Saruk Yakhibi Pradhan Ngarangbam Sunanda Devina Haikibda Thongasi Sabda Sarang Lupa Lak Tram Sangki Praja Miamgi Angam Basel Putok Naduna Mateng Pangminaraga Thongasi Sadana Miam the Kusinabani Mang Makata na Hai Pradhan Oina Laiba Makai Praja Singi Yaipana Tabak Thoram Kuding Mak Tokigani Mamang the Su Mantri Kong May Lekai the Su Thong Ama Miam the Kusina Kre Lemhoriba
अतई थबक थरम सिंगदसु प्रजा सिंगिदमक लेप लेतन थबक कया तौकीगनी हाइके थरम अदुदा लंगथबाल मंत्री खोंगी प्रजा सिंगसु सरुक याके All Youth Students Union Manipur Aisumna Sinduna Yaripok Circle ki oiba class 10 Thagdaba Mairoi Singi oiba Ahum Suba Yari mock examination 2023 ngasi loisin khre exam asida Yaripok to leba school ta romdagi Mairoi sam romna saruk yaduna athoi hen tanakhi Mairoi sengna exam thabda leiriba akibasi kharamakai kohonba ngamnaba basin sinba mock exam ni haina union gi asigi general secretary Kongbam nganba maitena phongdorki makha tarakbadasu Aisumgi Maikaidagi Bosem Sung Kwasem Loba class 10 Sung 12 examination 2023 da Saruk Yagadaba Mairoi Singi Mafam Dasu exam Asi Ing Signa Thanaba Amadi Thoningdaba Thodok Thoktanaba Honaminasi Masigeloina Mairoi Kudimangna Mai Pakba Oina Hainasu Yaipa Thojal Piki Ngasi Assam ki Kasa district ki Manung Sanna Leiba Lal Pani da Silchar Truck Drivers Association ki branch office ta pangthokiba pawin pham amada all Jibam Road Transport Union ki president L Maniton Singhana hai ngarang pung amaga makhai taba matamda Imphal romdagi Jibam romda halakpa truck driver Joinal Hussein apokpa laikhidraba Abdul Haq laifhamna Uttar Lal Pani Kasar Assam maki truck number na AS 2699547 bu Kaimai police station da khamlaga entry taholi amadi entry fee lupa chahum piu haina Kaimai police na hai karigino haina hangbada kaithen manbida ahangba truck ki entry lupa chahum lawi hai adubu driver aduna aikhoi gi info masida mamang dagi entry tawte haina khumba matamda police ki mioi aduna lupa yang khai peramu hai ke adubu driver aduna lupa kun khak pi ke adugi damak driver aduna police na tamthina phubi rakhe driver ase hojik aruba phim da mayum da targa leire maram aduna police ki thong ase yamna pendana driver isin inau singna phonok lai loinana sok liba driver asibu manipur government na yengsin bigadra natraga police sing aduna yengsin bigadra athuba matamda paliba government na thong asigi matang da miyeng sangbiu haina mahna government ki puning singsilaklei The dewdrops ki miyeng makhada ringwi luira punitna senduna ringwi got talent ki season 8 lakliba March amadagi manga phawba state level ki thakta ukhru district ki ringwi village da pangthok lagani maram asina state asida leiba tongan tongamna community singi talent lerba youth singna makhoi leijariba talent sing show tobiu haina ringwi got talent ki convener AC Ruisingna Pongdokre Hiram Asiga Mari Lenana Ngasi Masri Theatre da Pangtokhiba Pawim Amada Mahang Makhata Adon Hai Mamangda Ringwi got talent asi district level da Pangtok Lambani 100 season Asidagi Ahanba Oina state level ki thakta Pangtokadabani Maramasina Phuruki Khenaba Thamdana community khuding makki youth singna makhoi gi oiba tongan ba talent sing utpiu Ringwis got talent ta Ukhul district ki saruk yagadab sing audition tha sigi trama thoida Machui theater da pangthok lagani Imphal gi oina tha sigi tra nipan da hotel classic grande da audition pangthok lagani season sigi grande final March ahum amadi marida pangthok kadoriba asida lamdam sigi miyam punna saruk yabiu talent show sigi ahan bamana oina lupa lakh ama first runners up da lupa lising yang khai aduga second runners up da lising kunthra gi mana thamli haike Haukiba thasi tang anigi noramdaida Bamu Lekai gi Brahmpur Mangjilda leiba Sri Sri Madana Mohanji gi Mandida Sakhangdaba Miyoi Singna Thugairamba asigi Mani Makong Haibangamba Miyoi da lupa lak amagi mana piragani haina All Manipur Brahmin Association gi Wangangloi Basaspati Mayum Samananda Sarma ngasi Manipur Press Club ta pamusing unabda phongdokre Basaspati Mayum Sadanandana hai Karigumba masak takpa madi Mari Makong Haibangamba Miyoi adugidi Mari Makong losin gani ahingi matamda asumna lona laktuna jathram thong ase yamna pangdabgi thong ni Hindu dharma bu atomna tamsinrakpa manba thong ase lengakna athubada thong asibu tholiba miyoi sing serak pina honabiu
loina thong asina nuksi chanana leminari ba lamdam asi machet tana thugai na ba amasung nuksi nadana ba gi masa ama ohelle lamdam asi phurup amaga nuksi chanana himinari bani aduna matung manau asing thong asi sathadana ba honabiu thong asi hokhiba tang anigi ahing da thokhibani aduga tang ahumgi ayuk pung manga makhairom tabada khanglkhibani tasengna mandir asida leriba lai asi huran ge tawbugi mami nate atamna hindu dharma bu temsing narpani haina mahan makhata na phongdokhi haukiba inkumjal singrega sumna tra taruk amadi singrega sumna tra nipan gi department of education as na notification thoktuna multitasking staff mts ki post maseng samri ga traum doi kaukiba adu ngasi phawba phol lauthokna leiba asi lengakna athubada nakhai sengbiu natrabadi khongjang changsilagani haina joint action committee education as mts written test completed 2016 and 2018 base ki sagol sen gambhir nga sai manipur press club ta pangthokpa pawmising unabada phongdokhre gambhir na hai riba thabak ki hol ase haidoktana leibana naha kaya gi asha amadi punsi manghan bayabagi phium da leire sahi manga taruk hena namsinduna leiriba ase naha kaya gi baraibak thian bana tabra hojik paliba lenga asigi mla minister singda haijaba pumba aremba tahanduna namsillaga thamliba amadi assembly mifam kaya pham khibada mts ki wafam kananasu puthok pide masina takpadi bjp na panba lenga kasina mts ki candidate singbu thoidabani amadi mirai bani haiba takpani mal makha tana hai hanak pang thukhiba ningtham budget ki assembly mifam aduda education is mts ki wafam ama phawba khanaba yaudaba asina candidate singi thamoida awabagi mathakta awaba haibadu oire khwaidagi matam sangna namsilagat thamliba dpc asi mts ne kumja lising aniga suna traimpan dagi hojik phawba namsilaga thamliba post samri ga traumloi asigi aseng marol ama athubda pibiu kendriya singi awaba ubiduna athubda phol laptop pi haina phongdoki asigi mu khudongcha daba kayasi namsilaga sum thamlena koigi lisingda adi thabak jiro lisingi hakching matpiba asuma mayangsi khalubada ko joji wakal leina naabal na jongna sibo bena khambi de karigino ha bise koi semgi apam da koi thamjari lakadori ba tripura assembly mikhal gi damak vote khomna gi damak tripura da union minister singh amit shah amasung rajnath singh west bengal gi chief minister mamta banerjee amasung uttar pradesh gi chief minister yogi adityanath singh ba lakadori lengak liba bjp na indigenous People's Front of Tripura ga alliance tawduna mikhal thengnagadori amaromda sahi kunma Tripura da lengak lamlaba left party na Indian National Congress ka loina mikhal thengnagadori alliance yauduna lanai oina mikhal thengnagadori ba party singi manungda Trinamool Congress amasung Tripura motha yauri Trinamool gi Tripura chief Payus Kanti Biswasna ruling BJP gi asoibada amadi aranba kaya puthokuna party gi manifesto release tawda wangang khi voters singbu makhoida support tawnagidamak kanya shri kauba scheme yauna atai welfare scheme kaya su hodokli Trinamool Congress na mirep kunithoi gi list lauthokre mikhal February gi 3 ta pangtholaga March ki anida vote masing thigani hairi North Atlantic ta leiba sensitive military site ki mathak yauna China gi surveillance balloon na pairakpada US na kapkhai bagi thodoku China na yaingda phongdokre China gi foreign ministry na thokpa warolda civilian unmanned airship ta attack chathakhibabu China na yamna kanna yaingda phongdokli akai attacks akai sing adu thinanaba operation chathari hairi US air space ta balloon aduna pairakpagi pauna global information and news ki headlines sing oikibani thodok aduna maram oiduna US ki state secretary Blinken na Beijing da visit chatkadaba khongsa adusu ethokre hairi hojik aroibada maroi paung pijari Chief Minister and Birena Multipurpose Rural Development Center amadi haingang kontha makha lekai model club sangakre Manipur kaithel nupi marupki nipuga suba mapokumon thoram pangthokre Wangoi line to Sanamahi now the Sangat Part like Olamadi Tupwell Sangagram Kusina Crate Lenana Tripura Assembly Mikhal Gidamak Board Komnava Union Minister Singh Lakadori
ngasi gidi image problem sanuk seba matang asir lojere miyambu amuk hana khurumjani.